ngasisu Manipur top channel gi maikei digi special content ama puduna laksari nungti khudingi phongmosi phongsing digi special content ama oina mayam da Afghanistan gi tholibu thawdo wathoksing mayam da puduna laksari ngasisu channel sigi maikei digi ngasi phonggi pasi phongsing digi Afghanistan gi ba maruiba I pauksing khongosra kana mayam da pijage mayam loi phokta minasi Panjashir landabada khumang sokshin mangamle haina Taliban claim tawkhre Afghanistan anti-Taliban forces na ngakhoktuna leiriba amata ngairaba province Panjashir Taliban yamna kanna landabada outpost taraga mathoiga punna Sutul district sector laushinduna yamna khumang sokshin mangamle haina Taliban claim tawkhre Taliban gi cultural commission gi member oiriba Inamula sangamni na phongdokhibagi matungina khutthoknabagi thawdoksingda resistance force ki fighter kuntraga mari Hatkhre hari Taliban Sutul district khumang soksile haina claim tawraduna video amas online thagalaki ngarang ahing sathakiba operation da amas ngasi ayuksu Panjashir gi Sutul district khutthoknabada opposition side asi ana yamna thokhi haina samangi na haiki Panjashir ngakthokliba Ahmad Masud ki forces na di makoi gi mi kya sikre haribadu reject tawraduna Taliban gi maikei da asi ana kya yaukhi haina phongdokhi opposition friend ki spokesman Fahim Dastina phongdokhibagi matungina hawkhiba numit marini asida Taliban gi fighters ahunga yankai hati amasum yamdrabada saniga maudrana sowan ki haina phongdokhi masigi figure asi Taliban amuk reject tawri ngarang hing Taliban Jabal Siras singsang lalaga Sutul district sangsina bohona rakhi adubo makoi mai pakide lan sokna khiba matamda makoi ga haksang kaya taaduna laiki makoina haksang nifudamak puraga sakhi haina Dastina haiki Taliban amasum resistance forces ki marakti yamna kana khutthokna khiba asi wari sanaraga yanaba purakna bo honabada fail oikraba matungdane ngarang Panjashir gi sangpham oriba Gulabahar Taliban amasum resistance forces ki marakta khutthokna rakhi maduda nakal animangna asoba khulai fawba sijinakhi haina Ariana news na report tawkhi haina su phongdorakli Atopa marueba report amana Kashmir Muslims singi khollao Saogatnaba Hak Lei Taliban Afghanistan territory gi Taliban lenga ki makhari anti-India activity gi damak sijinarakpa yai haibagi India gi nungnangnaringai marakta hanagi terror group aduna Kashmir da lairiba sing yauna mafam punamakta lairiba Muslim singi khollao adu lauduna Saogatnaba gi makoi gi hak lei haina phongdokre Adumainama kanagumba lebak amatigi mayukta khulai paikhatnabagi policy adu group asida laiti haina Taliban makhatana phongdokhi BBC Urdu ga unaba amada Taliban wangangloi Susahil Sahina haiki aikoina masigi hak lei Kashmir India amasum atai atopa leibak singda lairiba Muslim singidama Muslim oina aikogi khollao launabagi hak lei aikoina aikogi khollao laugani amasum Muslim sing nakoina sama ki mini nakoina sagi citizen sing ni sohaiki nakoigi lausingi makhada manaba right sing adu makoisu phangpham tu I haina magna makhata ki Ministry of External Affairs ki wangangloi Arindam Bakshi na sakul sinumite India gi pandam de Afghanistan gi lam makhal amatagi terror activity gi damak sijinahan khidaba asini sohaiki ahanba official oiba amasum miyamna khangnaba unaba amada Qatar da India gi ambassador Deepak Mittal na lebak pokponumita senior Taliban leader Sir Muhammad Abbas unaki amasum Afghanistan gi laimai anti-Indian activities sing amasum terrorism gi damak sijinahaloi haibi India gi nungnangba sing adu khanganke Kashmir security gi section thorang kakhat halagani adubo phibam sing laksinduna lairi Afghanistan da Pakistan da leiba group singna phibam adu sijinanabagi capacity thoina leiti haina haukiba tha phawbagi agency da government ki likhun singda phongdokhi Taliban leadership ka afaba mari leinariba Pakistani spy agency ISI na Taliban da ithilpi na bohona rakani adubo handaki matang asidadi Taliban gi mapangal kanbagi phibam da leirabana ithiladu piba ngamlaroi amasum aswon ma Taliban khaktabu ISI na sapu piba ngambani haina government likhun sing aduna haki Pakistan gi lengak pairiba Pakistan Tehrik-i-Insaf PTI government ki lusingba amana India dagi Kashmir ru maning tamhanbada leba asibu Taliban mating pirakani haina handakta phongdokhibani television news debate amada wangang mada Pakistan government pairiba PTI gi lusingba
Nilam Harset Sikna Makoi Aikoigi Nakanda Lay Amasum Kashmir Ning Tamhanbada Aikoida Makoina Mating Pigani Highness Talibana Fondorakle Haikenesu Pausna Fondorakle Atopa report Amanamu Taliban ngasi Afghan government Lautok Lagani Taliban Anova Afghan government amangasi Irai Numita Lautoknaba Taurambado Hausik no Masun Taragani Haina Wangangloi Zabin Hulha Muzahina Fondokre Another government adu CMBG wapam adu haujik thangza numita oina laukthoklagani haina mahana haiki Qatar gi konung Doha da leidiba Taliban political office ki chairman Mullah Abdul Ghani Baradar na Taliban government adu gi mako oiraba yai haina likhun singna haiki Taliban Afghanistan pashin khrabagi matung sayul ani henbada hardline Islamist sing aduna Iran gi leadership ki mawong aduga manana group adu gi makok thongba lining gi oiba lusingba Mullah Haibatullah Afghanistan ki Supreme Authority oina Kabul da nabu government ama CM badu lauthoknaba thorang loikre haina group adugi senior member amana fongdokre anabo government adugi matangna khanaba punamak aroibu oina loisile cabinet ki matangna mathau taba khanaba singsu pangthokre haina Taliban gi Information and Culture Commission gi senior officer Mufti Inamullah Samangani na suhaki Iran Supreme Leader aduna leba adugi khwaidigi wangma political amasum religious authority ni amasum president gi batakta mahakna lay amasum mahakna military government amasum judiciary gi makok adu hapi political religious amasum military affairs the supreme leader gi warepna aroibani Mullah Akhunzadana government aduki lusing madu oiragani amasum masigi matangna wahang hangningai amuk laiti haina maki miyeng makhara president aduna thabak tawgani haibigi ingit pireduna makna haiki Mullah Akhunzadana Taliban gi makok thongba religious lusing ba aduni amasum sahi taraga manga Balochistan province ki Kaslar area da leiba mosque amada thabak tawkli anoba government gi kanglon adugi makhara Governor Singna province singi lengak paigani aduga district government singna makoi gi district singi thabak pugani haina samangani na haiki Taliban province sing amasum district singi governor sing police chief sing amasum police commander sing hana na hapkhre nauba governance system national flag amasum national anthem gi maming lepna dri haina su mana makha taki haina pausin report tawna fongdorakli Atopa report amadana asumna tawri Sutul district question le haiba Talibani wafam Afghan rebels sing yakidre Panjashir leidiba Taliban gi mayukta lepa Afghan resistance force sing na province adugi Sutul district adu question le haiba Taliban gi wafam adu yakidre resistance force sing aduna khut thokna bada Taliban member mayam ama khatuna makhoibu takthokre haina Afghanistan gi northern resistance friends ki wangangloi ama oiriba hidam dasti gi wapa laduna Khama press na haki Taliban fighter gi asiba haksang kya taaduna leidi makoi asiba haksang singadu makoi bu lauba yahanana ba amasung wadi sanana ba Parwan province ki travel elder singda makoi na haijarakre haina dasti na haki Islamic group adugi yamdrabada members sahumgu yankai Hatkhre amasum atai saniga maudra sokre haina resistance forcing aduna haki Afghan resistance forcing na rocket launcher sing missile sing amasum Soviet Union matam gi atai khulai sing Sizinabadu province adudagi picture kaya muna utki haina di Khama press na suhaki awang thangba Panjashir province resistance forcing gi checkpoint taraga mathoi Taliban paishile amasum makoi gi member kuntraga mari hatle hakibigi nongan bada phibam sing asi thokna rakhibani thaudo adugi pawdu Taliban wogangloi Zabin Hulha Mujahidna Sputnika pirakhibani hairianisu pawshina makhatana su fongdorakli Tentang na topa content masang katanga miyam Afghanistan gi report oina thamjaramge Afghanistan thadok tuna satpa pambasing gi mating pangani haikre UK gi foreign secretary Dominic Barna Qatar da Afghanistan gi sen thorak tuna laidiba miyoi sing haktheng na unaduna wari sanakhibaga loina Afghanistan thadok tuna satpa pambasing gi mating pangna bagi damak UK na makoi gi satminariba laibak singa loina sem saduna lai haidi Mangna fongdo kibada lal na amang ata thwalaba laiba adudagi sen thorakhiba miyoi sing mating pangna widama UK government asobo senpham ama kaithok tuna thamle amadi laiba adu thadok tuna satningma miyoi khudimak tekta kaidana puthokrangna bagidama thabak thoram sing paikhat pahokre ngarang ayuk Qatar da thungkhiba UK gi foreign secretary Dominic Barna Qatar gi foreign minister gi ngasi ayuk angan bada Doha da unaduna Afghanistan gi hauji oriba phibam sigi matangna khanakre
पनबा याबदे यूके ना तालिबान सिंग उनदुना वरी सननब सेम सारे अदुमोइनमक नौना लाकदरिबा तालिबान गवर्नमेंट अदुबु यूके ना खुदक्ता रिकॉग्नाइज तौबगी ओइथोकपदी लैत्रि हाइना फॉरेन सेक्रेटरी असिना हौखिबा लेबापोकपो नुमित्ता फोंदोकपा लैख्रबनी हाइनसु पाउसना फोंदोरक्ली अमसुम हौजिक ओइनदि म्याम मतंग से लुइसिनजरगे अमसुम पाथोकसगिबदा सोखिबा लानखिबा क्या यारोस म्याम नंगाक्पिगनी अमसुम मतमतमगी मरुएबा इपाउसिंग अपडेट म्यामना पिजरके हाइनसु चैनल असिगी मेकेदिगी म्यामना थमजरी एंड थैंक यू